Lakhipuronline putoksaba April ki tang taru thangje numit ki Khomjinba Pao tabirasi ahanbada maruiba Pao Kuwait Porikhada Bengali amadi Manipuri nasu wahangche sembinanaba amadi anauba center hangdoknaba taksinkhre Mitei kannanabagi lambidi ST khaktani haiba akanba kholaw lawkhre National Sepak Takraw Championship ta mai paklakraba Assam gi timbu taramna okre Yumnam Ningol Laisram Bijoylata Memorial Yausang Sports Meet loisen khre Hojik mapungoi pa pau tabirasi Common University Entrance Test Kuwait exam ki patangda tongan badabi kaya tauratuna All India Democratic Students Organization AIDSO gi miut kangbo manangarang Assam University gi BC gi maphamda memorandum mapisin khre notification gi batung ina parikha si English amasung Assamese na conduct tawgani haiba du lamda masigi mairoi singi tamak yenglaga Bengali amadi Manipuri lon na thabagi ayapa pibinaba cherola sida palle asita sunatana Kuwait exam ki exam center hana Assam ki Lakhipur Jorhat Dibrugarh Tezpur Silchar amadi Guwahati na chingba mafam tarukta thabagi khudong saba piriba dugi mathakta Karimganj Hailakandi Dima Hasau amasung Karbi Anglong jila ki headquarter singsu hapchinanaba wakacherola duda pankhi Ngarang April ki tang manga irai numit nungthilda Manipur ki pangantabida miyam gi oiba kholaw ST status for Mitei the only way forward haiba kholaw kaya galoinana pangantabi ki Social Development and Sporting Club Southeastern Manipur Development Organization Maira Paibi Pangaltabi amasung WMC Manipur Unit na punna lawminakhre Mitei gi ST list chananabagi report MP election mamangda thabiu Mitei kannanabagi lambidi ST khaktane lisinganiga kuntaruki delimitation dagi kannanaba pambai di ST khaktane NRC border fencing ILP na Mitei kanmangamloi Mitei bu kangadabadi ST khaktane ST ge damak leptaba MP candidate sing leibak miyam na maithiba PC haibana chingba kholaw lawkhi khongjeng asi pangantabi ki Social Development and Sporting Club Southeastern Manipur Development Organization Maira Paibi Pangaltabi amasung WMC Manipur Unit na punna pangthok minakhi haina TH Susila Devi WMC Manipur State Unit ki pau amada hairi report amadi geography se thabi dabadagi hojik aikot ahan khongthang oriba ST se kana mono kuda so kudong kiba maram ma oire maram aduna masi government da thabiu waiba achaubo education namani koi maitai kangada base akoi chongtong aikoi na haijar bada schedule tribe khangba maitai na schedule tribe khangbo natana aikoi maitai kanba sungam ngamo hai wai se ai masi mayam ni khamjake Nungairaba Pao Hauragliba School ki mahiroi singi damak computer gi lamda new education policy asigi matamga chunaraba computer gi anoba course kaya is court na tambi takpi gadauri class 3 dagi na class 10 gi mahiroi singda marik chumna makhong sengna HTML CSS C++ artificial intelligence amadi machine learning na chingba gi coursing is court na puduna lakchari Akupa marol ki damak ngasimak contact tobiu mobile number 9606017575 natraga hello@eastcode.com da email tobirago aikoi gi address Positech Technologies OPC Private Limited first floor near South Barak Complex Binakandi Part 2 Kasar Assam Haukiba Mars ki tang kuntaruk tagi kuntra phawba Karnataka da sanakiba kuntaruk suba junior amasung sub junior national sepak takraw championship lisinganiga kunmari da sanaruba Assam ki team na sub junior boys team na gold sub junior girls team na regu event ta bronze sub junior girls na quad event ta gold phanglakre mai paklakiba sigi nungai ba phongdok poina April ki tang mari sagol se numit ki nungthil pung amataba matamda makoina halakpada Silchar train station da khoiren Dutpatilgi Sanamahi Club ki member sing amasung kungi miyamna dhol jaiduna amadi pena khongduna taramna okre Founder President S. Raskishore All Kasar Sepak Takraw Association Hojikna Advisor ki pham pubiriba loinana Chakpram Jitendra
Senior coach S. Birchandra, Okram Lakikantana Chingbana, Sanaroi Singadubu Taramna Oki, Team Ginupi coach Padmanina, Hauziki Matamda Sanabadagi Pangliba Kanabakaya, Amati, Awanungai Giwari Kaya Paudamki, Loinana, Nupagi coach Sunil Nasu, Awanungai Giwapam Kaya Fundoki, Matungda Sanaroi Singna Konjanglaka Europada, Kolalima Laisangda, Sanaroi Singi Ahalaman Singna, Lengyan Fi Yantuna, Taramna Okpagaloinana, Yaifatoni Zaki. Lakhipur ki nupi macha nipa macha somna lebiu. Lakhipur ki nupi macha nipa macha somna lebiu. Amu unna chiko. Handaki Barak Tampak National Championship Karnataka Sanatiba Asigi Maramda Koigi course Madam Padmini Dagi Kazikang Wamanitang Tazage Koigi Sanabasi Madam na cannot Sanaru Basi Koigi Nipigi course in a Puraga Dugin Karamba Mong Kamina at Sanaru Basim Tapio under Jamna Nungajare under Key 27 Sub Junior and 26 Junior National Championship Pangkok Kiba Karnataka gi Mapam Debangiri gi Mapam the Pangkok Chaki Mapam Masida Ulabna Akoi state Kumapana represent Togi Amashu Mapam Masida Akoina Zanakano Honaduna Amashu Akoyang Singi Honazamana Oza Library Singi Hauzaldagi Masi Mai Paka Kana Mayam Harauba Haudagi Haraude Duagi Koigi Tim Gamuna Sogia Tim Kunapan Tim Kunapan Sogia Ado quite again Lu give us a Karamba Tim Sanabana quite Lu. Haujiki or Nadi Masana say Sagi Handamina Bagi Lambida Hungarapana Mayapuna Ayamana competitive Haina Kanzagi Adubo Abega Mayoka Kadang Luna Tokiba Haiba Taragadi Bihari Tim Sekara Kali Hana Lozabatai I find a Biharu Bitaraga Amasu Manipur Maming Leraba State who beat Taraga when a finance and Nasibo Lorapose I could give Ninjapa Asagi Mahi Saman Haina Kanjay. Okay, Yaman Noise. Although I could give Sanabagi practice of Homse, who's in the Karada, Kamaito, Karamba Pindal. Kolalina, the Okina ground in a Honazay, I say Masamasagi, Magay, the Lena Bagi Matuna, Masamasagi in the Honazaraga, Masu, a trial of Matunda, Okogi, Company Sangioina, Kolalima, Pulaga Sanamina. Okay, Puna, Sanaros, Kiamuki, Lupida. I could be a Sartaki or in a Lapna, Pigi Tinda, Aran Boy, Sapphire, Lapna, Maham, and a high Okay, I do again. I could Sanaro putting Maka, I could give financial problem. I could zoom the support Waba Pasigum Samiam, when you do I could give Madame Hoina, Karamna Kamaito, or Gamoisi, which in Hataya, Pakikaramo, the Tunta. Arroy I could Madame again concerning with the Lakataba by the Tungi Kanoda, I could give Nupimsa singing back as Hanaroi sing Sananing Bakango sing Karma Pao pinning by Abado, Adugum Badum. Step in Matuna, Matang Cover Masisu, Sanarosina, Mayam, University Maratona, also among the Lakadabasanarosina, at over inspiration, I'm a Bibi, I'm a Super Housing, Lakadaba, Amansina, Tona,
सिदगी हेना अवांग थाक तोकियो मालेम लेमाई की थाक अखोई आसाम स्टेट की मचा से मचा मचा से अचौबा लेमाई थाक पुलिना से आइना की नुपादा सिलगी चली से क्या मतलब नुपादा कोई सिलगी चली से जूनियर के निपान सॉरी तारुक सब जूनियर तो तरह का नितो ये सुनाई तो कोई से जूनियर क्लास जूनियर लोग इबा मॉडल से कर्म करो सब जूनियर की रेगुलर में लोग सब सॉरी जूनियर की टीम में लोग सब जो रेगुलर में देखिए कोई डबल लेवल सिंह कोई आगे करीब लोग मोड करीब किसी खरा खाई तरह दूसरी 1-2 की डिफरेंस था कोई मैच जाओ बनी देखो डिफिकल्ट है वैसे हैं जी विभिन्न स्टेट खुद में लोग ना कोई हाने की मतलब ना तो लोग ना ताप हो रहे बिहार शो मणिपुर शो लाइबा खुद में कोई दिल्ली शो हर वो तुम जिन्हें तुमको कोई ताप हो यार जिन्हें मफम कसौली मफम के आदि असली सनारे में वो फोकना नसी जंगल में आम लोग भी ना कोई नाम तो ना वो तो है मसला सनारे में आम लेंगे तो कोई सनारे सुविधा पूरी खबर कोई ना जाती तो पर मपान दा सनाबस के सर यार तो मैं आम था करीब की सनाबस की के ना हां अब जी की याम में आएगा कहीं है बदी और सनाबदा हाइदी मांगा देखिए मतलब मांगा तो क्या होगा तो गुम्बल लाइट है कोई मतलब बदी चलो वो खुद में कोई फाइनेंस जब जरा निपी जो निपासु मतलब तो दे कोई सरकार ना कोई थबक की के अपॉर्चुनिटी तो जो लजरन दे हौजिती रिसेंट 100 नेशन गेम गवा द पंथो की बता कोई प्लेयर तरह मुलाव जाय प्लेयर तरह मुक्षिदा नुपा अनि नुपी मगा नुपा मगा थबक हाने ऑलरेडी थबक तौले बदगी या नुपा न कोई गवर्नमेंट थबक तौदना कोई मोगी दमता थबक पीबी करे थबक पीबी करे लेने ना लाखदर गए अनान सिंह हाजिन बदी हौजी मेडल भी फंगदी नेशनल गेम दा इंटरनेशनल लेवल नेशनल ओलंपिक लेवल लाखदर गए ओलंपिक के जो इंक्लूड हो रहे अदगी कोई कमल गोन तो इंक्लूड हो रहे कोई मकान से खिला से अदना होले कांग्रेस ना पुलिंग हमना कोई सानाबाजी को इंटरेस्ट लेना साना भी आए ना आई तरफ तक हजे नहीं Singirbon Development Association na apunba Singirbon Yausang Sports Committee Singirbon ka khusam naraga nimit nini chupna Singirbon High School ki sanapungta pangthokpa Yumnam Ningol Laisram Bijoyleta Memorial Yausang Sports Meet 2024 ngarang loisin khre loisin bagi thoromda Kangabam Santi Kumar retired SCS Thaunauzam Bikramjit National Game Gold Medalist Kabrabam Anita ex ZPC Mutum Satra Asian Games participant Tauramgam Nogen President Lakhipur District Sports Academy Nongthombam Biren PP Sipoi Mutiny Memorial Protection Committee Oinam Brajabidu Advisor Sipoi Mutiny Memorial Protection Committee Retired Major Purisaba Manidhon Thangzam Projen President Maifa Asangbam Sopon General Secretary AMSU Central Committee Amadi Social Worker Hisnam Binana Chingbana Mathangsidna Mifam Mapu Amasung Ikai Kumna Jaba Mithungsing Oina Daista Phamki Sports Meet Asiga Mari Leinana Sana Khonapana Piriba Kanapasingi Matangda Mithungsingna Magi Oipa Waphamsing Phongdoknaki Sports Meet Asida Football Marathon Javelin throw, shot put, lamjel amadi blind makeup na chingba makhal kaya gi masana sing pangthokhi sports meet asi yumnam nadia chana masung mahaki mung manungna makoi gi manung matam chadana laikhitrabi machanupi gi mingda kachabani loisilakpada makok mathang ta ki basanaroi singda mana mathum yen thoktuna sports meet asi mai pakna loisinki
matam asida hujikan se ekoi mapan da chatpa jai mapan chatpa matam da ekoi NEP 2020 National Education Policy haibna lai aduda ekoi mapan chatpa sida hujikti form aduda sports kari kari sana yana laigani aduda kariguba aina karim sana de haiba tardi admission su phangoi aduna ekoi hogalai ba naharon amade angang singsina fazana ase sports and education punna chaminna ba adu jam na mathok tarabani adna ekoi nang sports khangbra hairaga khangde hadi admission phangdaba gumna khangbra sports sanabra sanai hairaga di soidna admission se phangani adu tanate ekoi oijeta dum jengbiu handak tasu sapak tagrogi mokoi ngamduna lakpada government na thagi lising tara amadi pension na chingba pibiriba asi aikoi ahan lamanna aikoi yamna sports asibu mathakta pubina na ba aina ningsing jingi asai na muni rona hai gi ba hodi ti sports ke education ga mai ne yam tumi hoi manipur gi satra mayam ama Delhi da Kolkata da akoi gi ming sen sida sports ki kota hainam le mana state ki national ki district ki sanra ko kangu dugi mage admission jam lai mase technical line de dum lai aduna ekona hojik se laik ta paraga ore ate sports ju to yawatai akoi gi sports chena akoi gi brain da akoi gi yamna blood circulation piraga brain da akoi gi talent oibe hagada le na ainingi masigi mayam tindir se mayam sena support tawragani sport wari se sport yengba lakta di sport oi roi aduna mayam punamak aina hanana thagachari tinjiro mayam punamak thagachari ahan sing jauli busing jisu aina hanana koramjari asi haro sanjarage पुछोरचे की बनी लेका लेका से ही खरा से जॉक्सन स्पोर्ट्स तौरतना मकोई से साना कोना बदा वकल चिंचन बगी दुमदुम तौरपसिदा बिखान युगकुंबा लंबी थप्पा रोंग तैना बाब मसी सिंसे कम तम लाथोरम नगसे मल ऑटोमेटिकली कुमसिदी जाम फजना कंट्रोल तौना लाथोरे मते लाथोरा को मतुंगा लेका लेका की चैंपियन होगी बसिंसे लेका मंगा करुक से punja laga amutang jingming dana maigi misanja kamjabani thudai dogna grassroots level ki angang singda makogi hidden talent ato unveil tongana ba madu ayo sinja raga tawjabani masiga sida kai punamna thudai dogna SDS Sinjar Bond Development Association adugagi young Jackson Sports Association makoi punamak adugagi lamdam sigi naru punamak na hariba orang masih kada ada kari sogi dege ajagi ni ya dun zamna dedicated wakan da tau bidana mai pan basi bidana makta aina aigi mage dege aigi mong mano loina na punamak ki mage dege onnam rabal Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankhat handuna haksang phana thambangamale magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 nongmaijing natabada numit khudingi ayuki pung 13 dagi nungthilgi pung ama phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified. Rompur Part 2 dasu numit khudingi naturopathy gi makal makha layang patap season natuna layang bahuzare advance booking gi damak mobile number 9706554286 natraga 9395732456 number asida call tawbirugo.
अरोइबदा मरुइबा पाव अमुखन्ना क्वेट परीक्षादा बेंगोली अमदी मणिपुरी नसु वहांगचे सेंबिननबा मदी अनौबा सेंटर हांगदोकनबा तक्सिनख्रे मितै कन्ननबगी लंबिदी एसटी खक्तनी हाइबा अकनबा खोलाव लाउख्रे नेशनल सेपाक तक्रो चैंपियनशिप दा माय पाकलख्रबा आसाम की टीमबु तरामना ओख्रे कासार की दुटपत अमसुंग युमनाम निंगोल लाइस्रम बिजोयलता मेमोरियल यावसंग स्पोर्ट्स मीट लोइसनख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।